ꯍꯧꯖꯤꯛ ꯁꯦꯝꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯊꯝꯊꯥꯗ ꯌꯥꯝ ꯆꯥꯅꯕ ꯊꯣꯏꯗꯤꯡ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯉꯧꯔꯅꯤ ꯊꯣꯏꯗꯤꯡꯁꯦ ꯃꯨꯟꯅ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯈꯣꯟꯗ ꯁꯨꯒꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯁꯤꯒꯤ ꯃꯆꯨꯁꯤ ꯑꯣꯏꯅꯤ ꯑꯍꯥꯟꯕ ꯈꯣꯟꯗ ꯈꯤꯇꯪ ꯁꯨꯔꯛꯑꯀꯥꯟꯗ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏ ꯃꯁꯥꯒꯤ ꯊꯥꯎ ꯊꯣꯛꯆꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯛ ꯀꯂꯔ ꯑꯣꯏꯕꯁꯦ ꯁꯤꯐꯥꯎ ꯁꯨꯒꯗꯧꯕ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗ ꯁꯦꯝꯖꯕꯅꯤ ꯁꯤꯗꯤ ꯃꯌꯥꯝꯅ ꯁꯣꯝꯁꯦ ꯃꯌꯥꯝꯅ ꯆꯥꯅꯕꯗꯨꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯣꯔꯣꯛ ꯈꯔꯁꯨ ꯉꯧꯔꯒ ꯊꯝꯃꯦ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯊꯪ ꯄ꯭ꯔꯣꯁꯦꯁ ꯍꯧꯖꯤꯛ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯦꯝꯖꯔꯤꯒꯦ ꯍꯥꯟꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤꯅ ꯊꯣꯏꯗꯤꯡꯗꯣ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯈꯣꯟꯗ ꯁꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥꯒꯤ ꯀꯂꯔ ꯑꯗꯒꯤ ꯊꯥꯎ ꯑꯃ ꯊꯣꯛꯂꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯔꯛꯀꯅꯤ ꯃꯥꯏ ꯀꯂꯔꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯅ ꯁꯤꯗ ꯍꯥꯞꯇꯣꯏꯁꯦ ꯀꯩꯅꯣ ꯇꯤꯜꯍꯧꯁꯤꯁꯨ ꯑꯩ ꯈꯣꯟꯗ ꯁꯨꯕꯅꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯄ ꯑꯝꯇ ꯅꯠꯇꯦ ꯑꯗꯒꯤ ꯁꯤꯡ ꯁꯤꯗꯅ ꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯃꯥꯒꯤ ꯇꯤꯡꯍꯪ ꯄꯥꯟꯕ ꯃꯄꯥꯟ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯃ ꯑꯗꯨꯒ ꯄꯨꯂꯞ ꯁꯨꯃꯤꯟꯅꯕꯅꯤ ꯑꯗꯒꯤ ꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯁꯤꯁꯨ ꯇꯦꯖꯥ ꯃꯣꯔꯣꯛ ꯀꯧꯏ ꯁꯤ ꯑꯁꯥꯝꯒꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯕꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯇꯣꯠꯀꯗꯧꯕꯅꯤ ꯃꯥꯁꯦ ꯁ꯭ꯇꯦꯞ ꯅꯥꯏꯅ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯕꯒꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯅꯤ ꯑꯗꯣ ꯌꯥꯝꯗꯤ ꯍꯥꯎꯕꯅꯤ ꯑꯗꯣ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯁꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯥꯟꯅ ꯍꯥꯞꯄꯅꯤ ꯑꯀꯪꯕ ꯍꯥꯟꯅ ꯇꯣꯠꯄꯤꯒꯗꯧꯅꯤꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯊꯨꯝꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯊꯣꯏꯗꯤꯡ ꯁꯨꯕꯗ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯑꯩ ꯇꯣꯉꯥꯟꯅ ꯍꯥꯞꯇꯦ ꯑꯗꯨꯒ ꯊꯨꯝꯁꯤ ꯀꯣꯟꯅ ꯍꯥꯞꯄꯒꯗꯤ ꯃꯥꯏ ꯃꯇꯨꯝꯗꯨꯅ ꯆꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯄꯨꯂꯞ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯀꯨꯞꯅ ꯁꯤ ꯍꯥꯟꯅ ꯃꯨꯟꯅ ꯇꯣꯠꯄꯤꯒꯗꯧꯕ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯇꯣꯠꯈ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯇꯤꯜꯍꯧ ꯀꯩꯀꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯇꯤꯜꯍꯧ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯃꯃꯨꯠ ꯇꯥꯅ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯁꯤꯡ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯁꯤꯡꯁꯦ ꯑꯩꯅ ꯕꯣꯔꯤꯁꯦ ꯈꯤꯇꯪ ꯌꯥꯝꯃꯜꯂꯦ ꯁꯤꯡꯗꯤ ꯇꯪꯈꯥꯏ ꯑꯃꯇꯪ ꯍꯥꯞꯄꯁꯤ ꯁꯤꯡꯗꯤ ꯃꯣꯔꯣꯛꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯁꯥꯅꯤꯕ ꯁꯤ ꯌꯥꯔꯅꯤ ꯌꯥꯅꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯇꯣꯠꯄꯕꯨꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯇꯣꯠꯄꯁꯤꯅ ꯍꯦꯟꯅ ꯃꯨꯟꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯍꯦꯟꯅ ꯃꯍꯥꯎ ꯆꯪꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯨꯂꯞ ꯇꯣꯠꯄꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯈꯣই ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯈꯣꯟꯗ ꯂꯣꯏꯅꯃꯛ ꯁꯨꯕꯅꯤ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯩꯈꯣꯏ ꯑꯃ ꯇꯤꯡꯍꯪ ꯃꯌꯥꯝ ꯌꯥꯎꯕ ꯃꯄꯥꯟ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯄꯨꯂꯞ ꯁꯨꯃꯤꯟꯅꯕꯅꯦ ꯑꯗꯣ ꯐꯖꯅ ꯃꯨꯟꯅ ꯁꯨꯗ꯭ꯔꯒꯗꯤ ꯈꯅꯥꯎꯗ ꯀꯩꯗ ꯊꯤꯟꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯐꯖꯅ ꯁꯨꯕꯤꯌꯨ ꯁꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯗꯤ ꯑꯗꯨꯒ ꯆꯥꯗꯕ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯥꯞꯄꯅꯗꯤ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯊꯣꯏꯗꯤꯡꯁꯦ ꯑꯅꯝꯕꯅ ꯃꯤꯅ ꯀꯃꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯆꯥꯅꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤꯡꯒ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯊꯨꯝꯒ ꯑꯗꯨꯝ ꯁꯨꯃꯤꯟꯅꯕꯅꯦ ꯑꯗꯨꯁꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩ ꯏꯁꯥꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯥꯝꯕ ꯇꯦꯁꯇ ꯁꯦꯝꯖꯕꯅꯦ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯂꯩꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯥꯎ ꯍꯥꯏꯇꯥꯔꯦ ꯃꯁꯇꯔꯠ ꯑꯣꯏꯜ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯂꯥꯁꯇ ꯍꯩꯕꯤꯕ ꯃꯥꯁꯦ ꯂꯥꯁꯇ ꯍꯩꯔꯒ ꯄꯨꯂꯞ ꯇꯣꯠꯁꯟꯃꯤꯟꯅꯒꯗꯧꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯎꯁꯦ ꯈꯥꯡꯗ ꯅꯠꯇ꯭ꯔꯒ ꯇꯋꯥꯗ ꯈꯤꯇꯪ ꯁꯧꯍꯟꯕꯤꯌꯨ ꯑꯗꯨꯅ ꯑꯍꯤꯡꯕ ꯑꯣꯏꯔꯒꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯕꯅꯦꯕ ꯑꯗꯨꯅ ꯍꯩꯖꯤꯟꯕ ꯌꯥꯔꯅꯤ ꯑꯃꯨꯛ ꯍꯩꯖꯤꯟꯒꯅꯨꯀꯣ ꯈꯤꯇꯪ ꯊꯝꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯒꯦ ꯁꯤ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯒ ꯀꯨꯏꯅ ꯊꯝꯕꯗꯤ ꯌꯥꯗꯕꯅꯦ ꯃꯥꯁꯦ ꯃꯄꯥꯟꯗ ꯊꯝꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯆꯥꯍꯧꯗ꯭ꯔꯒꯗꯤ ꯀꯣꯛꯐꯥꯏ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯐ꯭ꯔꯤꯖꯇ ꯀꯩꯗ ꯊꯝꯃꯒꯗꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯃ ꯍꯦꯟꯅꯁꯨ ꯆꯠꯂꯦ ꯑꯩꯗꯤ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯦ ꯀꯩꯅꯣ ꯇꯤꯜꯍꯧ ꯀꯩꯀꯥ ꯌꯥꯎꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯄꯣꯠ ꯌꯥꯎꯔꯛꯄꯅꯤꯅ ꯑꯗꯣ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯊꯝꯃꯗꯤ ꯀꯨꯏꯅ ꯆꯥꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛ ꯇꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯏꯆꯥꯅꯨꯄꯤ ꯃꯊꯟꯇ ꯇꯥꯗꯤ ꯀꯨꯏꯅ ꯆꯪꯉꯅꯤꯅ ꯑꯩꯁꯨ ꯌꯥꯎꯁꯟꯕꯤꯔꯦ ꯑꯗꯨꯁꯨ ꯈꯔ ꯌꯥꯝꯅꯁꯨ ꯇꯧꯔꯦ ꯈꯔ ꯌꯥꯝꯃꯦ ꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯁꯨ ꯄꯤꯈꯤꯕꯅꯦ ꯃꯅꯝ ꯅꯨꯡꯁꯤ
ꯆꯥꯅꯤꯡꯉꯅ ꯂꯣꯏ ꯁꯨꯝ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯦꯕ ꯇꯤꯜꯍꯧꯒ ꯍꯥꯞꯄꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯤꯜꯍꯧꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯌꯥꯝ ꯆꯥꯕ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯇꯤꯜꯍꯧꯁꯦ ꯍꯥꯞꯄꯗ ꯑꯃ ꯌꯦꯡꯉꯣ ꯏꯗꯣꯝ ꯆꯥ ꯌꯥꯝꯃꯜꯂꯦ ꯆꯥꯛꯀꯁꯨ ꯆꯥꯗꯅꯕ ꯆꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯑꯁꯦꯡꯕꯒꯤ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯒ ꯌꯥꯝ ꯍꯥꯎꯋꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯇꯤꯜꯍꯧꯒ ꯐꯩꯗꯤꯒꯣꯝ ꯍꯥꯞꯄꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯍꯥꯎ ꯑꯃ ꯊꯣꯛꯇꯔꯥ ꯋꯥꯎ ꯇꯧꯋꯦ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯦꯝꯕꯗꯨꯒꯗꯤ ꯃꯥꯟꯅꯗꯕꯅꯤꯀꯣ ꯈꯤꯇꯪ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯔꯒꯗꯤ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯩꯗꯤ ꯀꯨꯏꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯒ ꯐ꯭ꯔꯤꯖꯇ ꯃꯥꯁꯤ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯕ ꯃꯇꯝꯗ ꯀꯩꯅꯣ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯆꯠꯄꯅꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯝꯃꯒꯗꯤ ꯈꯤꯇꯪ ꯊꯨꯅ ꯆꯥꯊꯣꯛꯄꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯣꯐꯥꯏ ꯀꯥꯕ ꯈꯣꯠꯄ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯁꯨꯝ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅ ꯁꯣꯝꯗꯁꯨ ꯑꯉꯥꯡ ꯑꯃ ꯀꯟꯅ ꯂꯣꯂꯤꯄꯣꯞ ꯀꯩꯅꯣ ꯆꯥꯔꯤ ꯅꯪ ꯆꯥꯏꯗꯨꯕꯣ ꯌꯦꯟ 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 ꯀꯅꯥꯅ ꯆꯥꯔꯤ ꯇꯧꯕꯤꯔꯤꯅꯣ ꯕꯕꯥꯅ ꯕꯕꯥꯅ ꯍꯥꯎꯕ꯭ꯔꯣ ꯑꯣ ꯃꯥ ꯀꯥꯔꯇꯨꯟ ꯌꯦꯡꯉꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯆꯥꯛ ꯀꯧꯔꯛꯄꯅꯦ ꯑꯩꯈꯣꯏ ꯆꯦ ꯍꯟꯗꯛ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅ ꯆꯥꯛ ꯆꯥꯁꯦꯅ ꯊꯥ ꯐꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯦꯜꯁꯦ ꯍꯣꯔꯦꯟ ꯊꯣꯡꯉꯀꯥꯟꯗꯁꯨ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯁꯤꯁꯤꯅ ꯌꯦꯟ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯨꯒ ꯃꯟꯆꯨꯔꯤꯌꯟꯅꯦ ꯁꯤꯡꯖꯨ ꯑꯃꯅꯦ ꯑꯗꯨꯒ ꯑꯃꯅ ꯃꯁꯥ ꯀꯩꯀꯩ ꯇꯥꯎꯕ ꯑꯃ ꯌꯥꯎꯔꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯊꯣꯡꯉꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯃꯊꯦꯜ ꯊꯣꯡꯒꯗꯕ ꯃꯌꯥꯝ ꯃꯆꯜꯁꯤꯡꯗꯣ ꯁꯤꯅ ꯁꯤꯡꯖꯨ ꯂꯩꯔꯦ ꯁꯤꯅ ꯃꯟꯆꯨꯔꯤꯌꯟꯒꯤ ꯁꯤ ꯂꯩꯔꯦ ꯒꯖꯔꯅꯦ ꯀꯩꯀꯩꯅꯣ ꯇꯣꯃꯦꯇꯣ ꯑꯣꯅꯤꯌꯟ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯑꯗꯨꯒ ꯆꯤꯜꯂꯤꯒ ꯂꯩꯔꯦ ꯁꯤꯁꯤꯕꯨꯗꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯌꯦꯟ ꯊꯣꯡꯕꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯣꯡꯖꯒꯗꯧꯔꯤꯕꯁꯤ ꯌꯦꯟ ꯀꯤꯂꯣ 4ꯅꯤ ꯑꯩꯒꯤ ꯍꯩꯖꯕ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯖꯒꯗꯧꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯦꯔꯤꯅꯦꯁꯟ ꯇꯧꯔꯒ ꯊꯝꯕꯅꯤ ꯁꯤ ꯊꯣꯡꯖꯔꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯩꯔꯪꯁꯦ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯁꯦꯝꯕꯅꯤ ꯀꯥꯔꯒꯤ ꯔꯤꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯣꯠ ꯅꯨꯡ ꯁꯧꯔꯒ ꯃꯥꯒꯤ ꯁꯞꯄꯣꯔꯠꯁꯦ ꯄꯤꯔꯒ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯈꯣꯠꯄꯗꯁꯨ ꯑꯗꯒꯤ ꯃꯩꯁꯨ ꯌꯥꯝ ꯀꯜꯂꯦ ꯀꯟꯍꯟꯕꯁꯨ ꯌꯥꯗꯦꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯗꯥꯏꯔꯦꯛꯁꯤ ꯆꯪꯉꯦ ꯀꯥꯞꯊꯦꯔꯛꯀꯅꯤ ꯉꯥꯛꯇꯪ ꯊꯝꯃꯒꯦ ꯌꯦꯟꯁꯦ ꯍꯥꯞꯆꯤꯟ ꯊꯨꯝ ꯈꯔ ꯀꯩꯅꯣ ꯆꯥꯏꯕꯤꯔꯅꯤ ꯍꯣꯔꯦꯟ ꯂꯣꯏꯕꯗ ꯈꯤꯇꯪ ꯋꯥꯠꯂꯒꯁꯨ ꯆꯥꯏꯕ ꯌꯥꯏ ꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯁꯨꯕ ꯃꯣꯔꯣꯛ 4ꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯨꯒ ꯁꯤꯡꯁꯦ ꯈꯤꯇꯪ ꯑꯗꯨꯒ ꯑꯗꯒꯤ ꯖꯤꯔꯥ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯪꯉꯛꯈꯤꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯉꯧꯔꯒ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯁꯤ ꯑꯣꯠꯂꯒ ꯑꯃꯨꯛ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯃꯍꯤꯁꯦ ꯊꯝꯖꯤꯜꯂꯦꯅ ꯉꯧꯔꯒ ꯃꯍꯤꯁꯦ ꯊꯝꯖꯤꯜꯂꯦ ꯑꯗꯨ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯤꯁꯦ ꯈꯤꯇꯪ ꯄꯥꯊꯍꯜꯂꯒ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯜꯂꯣ
Jira. Sina yen thongba leire adagi sina akhoi chicken lollipop manchurian ni aduga sina akhoi air fried chicken air fryer da taraga semba duni thau ke ka yaw da bida aduga sina mimi singju ga lettuce ka leire ado henjang mathel si loina ma hawe mayam video si yengbibagi damakta thank you channel asibu like subscribe amadi share to biramu thank you mayam